E-PAO tabiriba khudingmakpu Khundram Susmitana numidangi pau pizari hanna mari oida headline Haibok Ching Reserve Forest oina lauthoknaba amadi tampaki lamda leiriba ching machasing protected natraga reserve forest oina lauthoknaba cabinet mifamna ayaba pire haina Minister Ranjan na phongdorakli Kuki Militant Singna Nongmei Kapsilak Landara Kadra haibagi mipaiba poknare Thobal District General Strike Kokre Pau Sandona Pizari Haibok Ching Reserve Forest oina lauthoknaba amadi tampaki lamda leiriba ching machasing protected natraga reserve forest oina lauthoknaba cabinet mifamna ayaba pire haina Minister Ranjan na phongdorakli Imphal West District ki manung channel leiriba Haibok Chingbu Reserve Forest oihanaba ngasi phangkiba Manipur cabinet mifamna warep laukhrai loinana tampaki lamda leiba ching machasing survey tawduna protected natraga reserve forest oina lauthoknaba su ngasi gi cabinet mifamna ayaba pire Wafam asi Manipur lengaki wangangloi oiriba Health and Family and IDPR gi Minister oiriba Sapam Ranjan na phongdokhibani Cabinet mifam loiraba matungda Kaisampata leiba DIPR gi office ta pawmisinga unabada Minister Ranjan na hai Aikhoigi akoibagi khal kaitharakpa nongju nungsha aing asagi chang nairak tabak kaya asi yenglaga Manipur lengak na paikhalakpa tongan ba thaurang singi makha chatharakpa oina Haibok Chingju Reserve Forest ki manung chalhanaba warep lawani loinana tampaki mafam kayada leriba ching machasing asisu uwa kokthorokpa amadi yum kai sajalekpa kaya asina aikhoigi akoibagi ising nungsita piriba akaiba asi yengduna survey tawnaba yanakhibani loinana mari leinaba department singa khuchamna duna ningthina survey tawraba matungda ching machasing su reserve forest natraga protected forest ki manung changadra haibadu lepkani hari Thabal area the Laiba Haibok Ching se the reserved forest under section 4 of the Indian Forest Act 1927 jigi makhada the si cabinet sina ayaba pigre loina na akhoi Kuki Militant Singna Nongmei Kapsinduna Landara Kadra habagi mipaiba poknare Kuki Militant Singna yamna toina Nongmei amade bom kapsinduna landafam oiriba Imphal East District ki lamlai kendra gi manung channel leiriba Maitai Khulsing habadi Santi Kongbal Sabungkhok Khunau Thamna Pokpi amadi anakpada leiriba Khulsing gi miyam amuk hana Kuki Militant Singna Nongmei amadi bom kapsinduna landara kadra habagi mipaiba poknare hari Hiram asigi matangda mathakta pankhriba Maitai Khulsing asigi Khunjasing dagi pauchi asina fangba paugi mitung inadi Maitai Khulsinga naknana leriba Sangram Kuki Khulda hauji Kuki Khutlai paiba sing nongna changsilapaga loinana mafam aduda achauba camp sing saduna leishinba hokre ngasi dagi numit kharani gi mamangda Khunjasingna lawlok lamdai amatam oirakpana maram oiraga pamdaba thabuk sing thoktanaba manaknakpa Khulsingi hauji oiriba fibam khangdoknaba drone thadoktuna yengshinba matamda Kuki Singna toina landarakliba mafam ama oiriba Sangram Kuki Khulgi matai thangba labuk ka tainaba mafam singda Kuki Khutlai paiba sing leiba uba fangki hari Drone thagatuna yengba matamda mafam aduda Kuki Khutlai paiba miyoi 15 rom leibaga loinana makhoina chatok chasin tawbada sijinnaba gari makhoigi leifam sing amadi Maitai Khulsinga tainaba mafam singda nauna Kuki Khutlai paiba singna leiba bunker amadi camp na chingba sajinba uba fangki hari Thobal District General Strike Kokre Haukiba September Kuntragi Numidang Wairam Pung Taruklom Tabada Uripoki Ibotonsna Higher Secondary School Manaktagi Masakhangdaba Singna Faraga Pukiba Akoijam Angogi Langla Langjil Lengana October Kunmarigi Manungda Puthokpa ngamdrabadi October Kunmangagi Ayuk Pung Mangadagi Horaga Thobal District Pung Nifunipangi General Strike Chatharagani Haina Akoijam Ango Fakibaga Mari Leinana Semkiba JAC na Lauthokre JAC against kidnapping of Akoijam Angau Thobal Awang Lekaina Sinduna ngarang Thobal Kaithelda pangthopa mi wakat mifam amada pung nifunipangi general strike chatharagani haina lauthokhi Marak Thatna Mahekol Ranch Teachers Training Center Manipurgi Unit A Pangantabigi Anoba Fort Best Training Course Chaliba Chahi Asigi December gi tang ani ningthaukaban numit asidagi class hozaragani Maram asina MRTTC Pangantabida lakpiduna training form lobiranaba nolukna khanghanjari Course asida thamjariba khudong chaba singdi rhymes teaching training child psychology first aid course yoga Potloy makeup training
loina lamdam asida miyamna pamna sizinariba Khunjasing craft training gi khudong chabasing su phangbigani hena akupa marol khangmininglabadi contact number 9837161295 natraga 9362775603 asidagi khangbiba yagani IDP Singna Sariba Potlam Sing Ningol Chakobagi Kudol Oina Piminasi Haina Managing Director na Fongdorakli. Mamang Chahigi Me Ahumdagi Thorakliba Urang Asina Lanjena Handuna Relief Camp Taleriba IDP Internally Displaced Person na Saraga Pantopi brand name da Putokliba gift combo pack Asibo Mabung Mapa Oibisingna Labiraga Handaki Ningol Chakobada Machal Machesing da Kudol Oina Piminasi Haina Manipur Handloom and Handicrafts Department Corporation Limited ki Managing Director E Zitena Manipur Miyam da Appeal Tauri. Ngasi Nungthel Pauna Bazar da Leba Manipur Handloom and Handicrafts Development Corporation Limited ke office ta pangthokiba paugi mifam amada iziten hai haukiba Englishing ani kulhumdagi me ahumdagi lamdam asida furup anigi marakta thokliba irang asina maram oiraga hauzik fawa milising humpurom mayumda changba yadaduna tongan ba relief camp sing da leri relief camp ta leriba singda government ki maikedi angamba nongmagi senfam khara kakpiba aduna hauziki matam asida hingna ba honabada konaba ngamba nate maram aduna relief camp singda leriba mi singda mana haizaba potlam sing puthok handuna masa masagi senthok lambi oinana ba thorang sing government na silli haina su phongdoki India gi state khudimakta cyber commando gi special wing ling naba Ministry of Home Affairs na khanghankre Laibak asida cyber crime gi case noma gi hengalaliba asigi yenglaga cyber crime gi shingnaba thingnaba ngamnaba gi damak Ministry of Home Affairs ki maikedi state khudimakta special wing of cyber commando lingnaba khanghankre project asigi makhada chahi manga gi manungda cyber commando lishing manga training pinaba pandam thamli ahanba oina personal Chanigani Funitoi Indian Institute of Technology Amadi National Forensic Science University na chingba institution singda training chathaba hon kre Mathang batch ki training chathanaba selection gi thabak sing chatliba chahi asigi December tha phawgi manungda pangthokani Ministry of Home Affairs na pakhal aliba project asi Indian Cyber Crime Coordination Center miyeng makhada paikhalakpani Prime Minister gi maikaidigi lising ani kulhumdoi amasung lising ani kunmari da pangthokpa conference amada India gi oina akhanaba special wing of cyber commando lingbagi tangai fadaba phongdoktona lakhibani India gi digital infrastructure ngak senabagi damak cyber gi matangda ningthizana train tawraba professional sing thamba tangai fade haina Prime Minister na laukthokibani Ministry of Home Affairs na laukhatlakpa khongthang asigi makhada state amasung union territory sing loinana central police organization sing dagi khangatpa commando sing chahi manga gi manungda punna cyber commando lishing manga training pigani Khangat kadariba cyber commando sing adu computer network amasung operating system ningthizana khangba police personnel maraktagi khangani makhoi bu parade department manungda adumak thamlaga national resource center oina sizinagani ahanba tangkaki oina khangal alaba personnel Chanigani Futaruk IIT Madras IIT Kanpur IIT Kottayam na chingbada training chathaba honkre mathangi training December 9 da chathagani masigi damak lebak asige police organization khudimak na makhoi gi maikedi nominate tawba candidates in November 10 fabugi manungda thagalatnaba khanghankre hari Kaksingi Yuko Bank tagi lupa lakh taruk lut tawbada chenaba Air Force ki ex serviceman Naurem Romi Fare Tha asigi tara tarukta Kakching Kaithel gi khongnang mari fangwada leba Yuko Bank tagi nungtil pobopta lupa lakh taruk lishing nifumapan jamapan kun lut tawkhibada chenaba Kakching sumak lekai Kaithel macha paring dagi Naurem Romi chahi nifu taruk apokpa leikhidraba Gaurahari ngarang nungtil pung ahumram taba matamda Kakching District Police ki Additional SP Vinoy Chongthamna lit tawbat team amana fagat khrei Thodok Sika Mari Lenana Ngarang Kakching District ki SP Conference Hall da pangthokiba paugi mifam amada Manipur Police ki DIG Range to Jogesh Chandra Haubizam na haikibada tha asigi tara tarukta Yuko Bank tigi lut tawkiba aduga mari lenana District Police asigi Additional SP Labs na lit tawba Special Investigation Team ama semkhi Loinana Additional SP LO Athokpam Lomendro na lit tawba achoba assist team ama susemdana thodok asigi matangda investigation chatharakibani Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu
None districta sadanba thengkhre airgun sing surrender tongnaba khanghankre Chahi asigi oina Tamenglong districta Amur Falcon chaktaba horakpaga loinana None district magistrate ki maikedi wildlife protection act ki section 50 amasung 51 gi makhada Amur Falcon yauna makhal khudimaki migratory bird sing sadanba amasung chabana chingba khudaktagi athingba thamkhre loinana act asigi makhada athingba asi thugaiduna sa uchek sing hatlamba sing amasung charamba sing dandi fangningai oi hari order asina makhatana haribana district asida makhal khudimaki sadanba Amur Falcon yauna makhal khudimaki migratory bird hatpa amasung yonba pumthing thinglei license airgun sing surrender tawragadabani haukiban numit kharanigi mamangda Amur Falcon yauna migratory bird sing district asida chaktaba horabani hairiba uchek sing asi November thage aroiba saruk fawa leraba yai maram aduna makhal khudimaki airgun sing mari leinaba village authority da deposit tawgadabani maru aina Longmai Liangmai Awangkhul Chaubong Khongshang Rengpang Nungba Kambiron Khumji Nagaching Kabui Khulen Puichi Vakha Hauchong yauna Nonde district ki manungda leriba Khunjasing na pairiba makhal khudimaki airgun sing uchek sing asina paigi triple fawa sadan ba yaroi amadi deposit tawgadabani hari Amaramda Tamenglong district ki oinasu district magistrate na thokiba order amagi matung ina district aduda Amur Falcon yauna makhal khudimaki migratory bird sing sadanba hatpa amasung yonba khudaktagi athingwa thamle loinana license airgun sing su village authority da athuba matamda deposit tawgadabani athingba asigi mayokta thabak toramba sing wildlife protection act ki makhada dandi fangningai oi hari numit nini akanba nong tarabi yai hari Hauzik Bay of Bengal da humduna chatliba cyclone Tanagi safu asina maram oiraga Manipur su lakadariba numit nini humni asida Manipur da mayai oirap kanna nong tarabi yai haina Flus Manipur project NIT na khanghalakli Makhatana haribana nong ka hena tabana maram oiraga mafam kayada ising thumbagi thodok fawa thopa yai nong chuba asi maru oina state asigi khang nong chup thamba saruk tane hena khara hena thokani Panba yabadi cyclone dana Hauzik Bay of Bengal da humduna leribani Bay of Bengal da leriba depression asi ngarang numidang deep depression oiraktuna Orissa amasung West Bengal gi samudra mapan da leba mafam singda tha asigi kunmanga fawa akanba mong da cyclone tholakpa yai haina Indian Meteorological Department na predict toribani cyclone asina India gi nongpok thangba saruk ta leriba samudra mapal da su safu pirakani haina panari marak sida West Bengal amasung Orissa gi school Mangzona na suti thadokre East Coast Railway gi mapunba train chamaga Maudramar Nipan Hauzik leriba fibam asiga mari lenana cancel tawkre No horn Johnny harabasu horn di adumak khongnari Manipur lenga ke Directorate of Transport na ing nisingani tara taret ki April kuntareta nauna thokiba order amagi matung ina CM Banglo Raj Bhavan mamang yauna tongan ba mafam kharabu no horn zone oina lauthoktuna signboard na chingba thelaga thamlabasu miyam na ngakna chatpagi mami tadri lenga ki yathang che da khakta ngaire Central Motor Vehicle Rules 1989 Amendment Rule 2016 gi rule 119.12 gi makhada transport director na thokiba order aduda Kalimai Mandir manakta gi Raj Bhavan main gate gi Kaisampa traffic junction Raj Bhavan dagi North AOC CM Banglo manaki GPO traffic junction gi Palace Gate Manipur High Court Complex mamang Manipur Legislative Assembly mamang Chairap Court mamang Imphal West GC Lamphel Court Complex ke akoiba mafam sing analayeng sangsing gi akoiba mafam sing amasung educational institution ge akoibada mafam sing no horn Johnny hari No horn John oina lauthokliba mafam sing asida gas horn yauna ahoba makhal amata sizina ba yaroi amadi gari thoriba singna karigumba ngakna chatrabadi Motor Vehicle Act 1988 ki section 177 amasung 184 gi makhada cherak phangani haina cherol asida mayek sena palli Masida natana Englishing ani tarahumdoi gi January kunmari da Forest and Environment ki Additional Chief Secretary na thokiba order amadasu Raj Bhavan mamang Kaisampa Junction na chingba mafam kharada noise pollution hanthana ba horn khongba amasung gas horn na chingba sizina ba yaroi haina athingba thamkibasu laikhrabani Aroibada maruiba pau amuka hana pizari
Haibong Ching Reserve Forest oina lauthoknaba amadi tampaki lamda leiriba ching machasing protected natraga Reserve Forest oina lauthoknaba cabinet mifamna ayaba pire haina Minister Ranjana Phongdorakli Kuki Militant Singna Nongmei Kapsinduna Landarakadra habigi mipaiba poknare Thoubal District General Strike Kokre Matang asida numidangi pau piba loizare Loyalam E-PAO tabiriba kudingmapu amuka hana khurumjari